ꯑꯩꯈꯣꯏ ꯍꯤꯡꯈꯣꯜꯒꯤ ꯀꯥꯔꯣꯜꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯆꯥꯛꯈꯨꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯆꯥꯛ ꯊꯣꯡꯉꯤꯕ ꯈꯤꯔꯀꯤꯁꯤꯗꯒꯤ ꯎꯕꯁꯦ ꯃꯁꯤꯅ ꯑꯂꯣꯏꯕ ꯑꯣꯏꯔꯦ ꯁꯤ ꯑꯂꯣꯏꯕꯁꯤꯒ ꯁꯤꯃꯨꯛ ꯑꯣꯏꯖꯔꯦ ꯄꯤꯛꯔꯥꯎ ꯐꯥꯎ ꯂꯣꯏꯅ ꯆꯥꯎꯔꯦ ꯀꯅꯥꯎꯒ ꯂꯣꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯃꯥꯟꯗꯧꯅ ꯑꯌꯨꯛ ꯉꯟꯇꯥꯗꯅꯦ ꯑꯁꯤ ꯊꯥꯔꯤꯁꯤꯒ ꯐꯝꯃꯒ ꯑꯗꯨꯗꯒꯤ ꯊꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯨꯞꯁꯜꯂꯝꯃꯤꯅꯦ ꯎꯔꯤ ꯊꯥꯕꯤꯔꯝꯃꯦ ꯃꯥꯟꯊꯧꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯉꯁꯥꯏꯅ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯀꯨꯝꯃꯛꯄ ꯀꯥꯟꯗ ꯃꯥꯟꯊꯧ ꯎꯔꯤ ꯊꯥ ꯂꯩꯔꯝꯃꯦ ꯑꯗꯣ ꯎꯔꯤ ꯊꯥꯕ ꯍꯧꯔꯕꯅꯤꯅ ꯀꯥꯔꯣꯟꯁꯦ ꯃꯔꯤ ꯂꯣꯏꯅ ꯁꯤꯗꯕꯤꯔꯅꯤꯗꯣ ꯑꯗꯨꯒꯤ ꯁꯤ ꯑꯂꯣꯏꯕ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯀꯥꯔꯣꯜꯅꯤ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯦ 4 3 ꯃꯥꯄꯟ 10 11 12 13 14 15 16 17 18 19 20 21 22 23 24 25 26 27 28 ꯃꯁꯤꯡ 33 ꯁꯨꯔꯝꯃꯦ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯀꯥꯔꯣꯜꯅꯤꯁꯤꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯩꯈꯣꯏ ꯄꯥꯝꯕꯤꯗꯒꯤ ꯑꯗꯒꯤ ꯁꯤꯁꯨ ꯑꯁꯤꯅ ꯃꯥꯟꯊꯧꯅ ꯑꯌꯨꯛꯇ ꯅꯦꯇꯣꯟ ꯍꯣꯏꯗ ꯄꯥꯜꯂꯝꯃꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈꯥꯃꯦꯟ ꯄꯥꯝꯕꯤꯗꯣ ꯃꯃꯥꯅ ꯀꯊꯠꯂꯒꯦ ꯍꯥꯏꯃꯟꯗꯅ ꯇꯧꯏꯔ ꯈꯪꯗꯦ ꯀꯊꯠꯄꯤꯔꯒꯦ ꯍꯥꯏꯃꯟꯗꯅ ꯇꯧꯏꯔ ꯈꯪꯗꯦ ꯄꯥꯜꯂꯛꯇꯔꯦ ꯋꯥꯠꯂꯦ ꯅꯍꯥꯟꯋꯥꯏ ꯃꯌꯥꯝ ꯄꯥꯜꯂꯝꯕꯗꯣ ꯃꯁꯥ ꯃꯔꯣꯡꯁꯨ ꯂꯣꯏꯅ ꯀꯊꯠꯂꯦꯕ ꯀꯛꯆꯤꯡꯁꯨ ꯌꯥꯝ ꯏꯟꯕ ꯑꯗꯨꯅ ꯅꯦꯇꯣꯟ ꯍꯣꯏꯗ ꯃꯥꯟꯊꯧ ꯆꯠꯂꯨꯕꯗ ꯁꯦ ꯄꯥꯜꯂꯝꯃꯦꯅ ꯈꯥꯃꯦꯟꯁꯤꯁꯨ ꯍꯦꯛꯂꯛꯑꯦ ꯈꯥꯃꯦꯟ ꯀꯌꯥꯅꯣ ꯈꯥꯃꯦꯟ 3 ꯑꯗꯒꯤ ꯁꯤꯅ ꯍꯥꯎꯁꯕ꯭ꯔꯤꯁꯦ ꯁꯤꯁꯨ ꯅꯦꯇꯣꯟ ꯍꯣꯏꯒꯤꯅꯤ ꯌꯦꯡꯉꯣ ꯁꯨꯃꯥ ꯃꯥꯟꯊꯧꯅ ꯄꯥꯝꯕꯤ ꯑꯣꯏꯅ ꯃꯇꯣꯟꯁꯦ ꯀꯛꯑꯒ ꯄꯨꯔꯛꯑꯦ ꯃꯅꯥ ꯂꯣꯏ ꯃꯟꯗꯣꯛ ꯑꯃꯠꯇ ꯃꯥꯡꯍꯜꯂꯣ ꯑꯗꯩ ꯁꯥꯕꯁꯤꯗ ꯁꯧꯒ꯭ꯔꯤ ꯂꯩ ꯄꯄꯥ ꯄꯤꯔꯧꯔꯣ ꯍꯣꯏ ꯊꯣꯡꯕꯁꯦ ꯄꯥꯅ ꯀꯟꯅ ꯐꯦꯟꯁꯤ ꯆꯥꯛꯈꯨꯝꯗꯅꯤꯅꯅꯦ ꯊꯥꯎ ꯊꯨꯝꯗꯣ ꯆꯣꯡꯉꯤꯕ ꯄꯤꯔꯛꯀꯦ ꯃꯥꯟꯙꯧ ꯐꯦꯟꯁꯦ ꯆꯥꯛꯈꯨꯝꯗꯅꯦ ꯊꯥꯎ ꯀꯔꯤ ꯀꯔꯥ ꯆꯣꯡꯕꯗꯣ ꯊꯣꯡꯕꯅꯤꯅ ꯃꯥ ꯅꯨꯡꯁꯤꯠꯇꯣ ꯀꯟꯕꯅꯤ ꯃꯥꯅ ꯆꯨꯞꯁꯜꯂꯦꯕ ꯂꯣꯏꯅ ꯑꯗꯨꯅ ꯃꯣꯠꯄ ꯍꯦꯜꯂꯤꯕ ꯃꯥ ꯅꯞ ꯂꯥꯎꯔꯦ ꯀꯨꯏꯕꯨ ꯀꯨꯏꯗ꯭ꯔꯤ ꯄꯥꯔꯤꯁꯦ ꯊꯧꯔꯦꯛ ꯃꯌꯥꯝꯗꯨꯅꯦꯕ ꯀꯧꯔꯒ 시가 보더니 시내 오빠 보고 디자인 어린애 잡아 뭐가 많이 알아 그런부터 아데 조금 먹으려니 홀기네 대박도 가서 요즘 뭐 타고 다니네 홀기 대박도 가서 탱으로 아드탕으로 샤 너무 그래 샤 너무 어린이 너 어린이 ông 누가 số quan trọng ta nhưng mà cái phần là căng liền ai cái 지금 năng chỉ đến cái nó không nào có đến thế nào phải rồi trên phải rồi mày ở đây là nói là cái dây thôi thì mình họ chỉ có không có lấy gì mà của tôi cả sao luôn nè cho nên gì cho nó giúp mà bạn đâu có chịu biết nha ꯁꯤꯗꯒꯤ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯍꯧꯖꯤꯛꯁꯦ ꯁꯥꯔꯕꯅꯤꯅ ꯁ꯭ꯀꯨꯜ ꯉꯟꯅ ꯍꯧꯕꯒꯤ ꯍꯥꯏꯅꯔꯛꯇꯅ ꯉꯁꯤꯗꯒꯤ ꯉꯟꯅ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9 ꯍꯦꯜꯂꯦ ꯍꯩꯔꯣꯔꯥ ꯉꯔꯥꯡꯁꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯨꯡꯗꯣ ꯊꯦꯝꯗꯣꯛꯍꯧꯋꯦꯕ ꯑꯗꯣ ꯊꯦꯝꯍꯧꯗ꯭ꯔꯦꯕ ꯑꯉꯥꯡꯁꯦ ꯊꯦꯝꯕꯁꯦ ꯌꯥꯗꯅꯤꯉꯥꯏ ꯇꯧꯔꯦꯕ ꯂꯣꯏꯅ ꯐꯧꯏꯅꯤꯅꯦ ꯍꯦꯛꯇ ꯈꯨꯄꯥꯛ ꯑꯃ ꯇꯨꯝꯊꯕ ꯀꯨꯏꯗ꯭ꯔꯤ ꯈꯪꯉꯕ ꯄꯨꯡ 1 ꯈꯛꯇꯪ ꯍꯦꯜꯂꯛꯏ ꯈꯪꯗꯦ ꯇꯨꯝꯊꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯝ ꯍꯟꯖꯟꯗꯅ ꯈꯨꯄꯥꯛ ꯑꯃꯅꯤ ꯃꯥꯅ ꯍꯟꯖꯟꯕꯤꯗꯅ
ꯅꯤꯡꯊꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗ ꯅꯤꯡꯊꯥ ꯁꯤꯖꯤꯟꯅꯈꯤꯕꯗ ꯊꯥꯔꯒ ꯇꯨꯝꯃꯦ ꯅꯤꯡꯊꯥꯗꯨꯕꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯨꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯇꯨꯝꯊꯔꯛꯄ ꯃꯇꯝꯗ ꯑꯣꯏꯕ ꯄꯨꯡ 1:18ꯃꯨꯛ ꯆꯠꯂꯕ ꯀꯩꯅꯣ ꯃꯥ ꯇꯨꯝꯈꯤꯗꯅꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯁꯨꯝꯃꯒ ꯃꯥ ꯇꯨꯝꯈꯤꯕꯁꯦ ꯄꯨꯡꯈꯥꯏꯃꯨꯛ ꯄꯨꯡꯃꯨꯛ ꯐꯥꯅꯤꯡ ꯐꯃꯥ ꯑꯣꯏꯔꯛꯑꯦꯕꯀꯣ 12:30ꯒꯤ ꯑꯗꯨꯋꯥꯏꯗ ꯇꯨꯝꯈ꯭ꯔꯤꯅꯦ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯇꯨꯝꯕ ꯄꯨꯡ 1 ꯐꯥꯅꯤꯡ ꯐꯃꯥ ꯑꯣꯏꯔꯛꯑꯦ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯇꯨꯝꯊꯕꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯃꯄꯥꯁꯨ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂ ꯇꯨꯝꯊꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯥꯏ ꯍꯥꯟꯖꯟꯕꯤꯔ ꯇꯨꯝꯊꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯉꯥꯎꯔꯤ ꯐꯩꯔꯤꯅꯤ ꯍꯦꯛꯇ ꯆꯣꯠ ꯆꯣꯠ ꯂꯥꯎꯏꯅꯤ ꯍꯥꯏꯅ ꯌꯦꯡꯉꯨꯕꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯩꯁꯥꯁꯤꯗꯅꯦ ꯁꯤꯅ ꯃꯍꯦꯟꯗ꯭ꯔꯣꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯥꯅꯤ ꯍꯩꯅꯥ ꯆꯝꯊꯣꯡ ꯊꯣꯡꯉꯦ ꯑꯗꯒꯤ ꯑꯁꯦ ꯉꯔꯥꯡ ꯃꯔꯨꯝ ꯇꯟ ꯍꯧꯕꯗꯣ ꯉꯥ ꯃꯔꯨꯝꯒꯤ ꯇꯟ ꯑꯗꯨꯗꯣ ꯉꯔꯥꯡꯁꯨ ꯆꯥꯅꯈ꯭ꯔꯦ ꯉꯁꯤꯁꯨ ꯈꯔ ꯊꯝꯍꯧꯋꯦ ꯉꯁꯤꯒꯤꯁꯨ ꯑꯣꯏꯅ ꯆꯥꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯉꯥꯔꯧ ꯑꯣꯏꯔꯅꯤ ꯑꯗꯩ ꯑꯃꯅ ꯂꯐꯨ ꯑꯃ ꯏꯔꯣꯟꯒꯅꯦꯕ ꯂꯐꯨ ꯀꯥꯝꯕ ꯂꯣꯏꯔꯦ ꯑꯁꯤꯅ ꯏꯆꯥ ꯅꯨꯄꯥꯒ ꯅꯥꯎꯕꯤꯒꯒꯤ ꯈꯖꯤꯛ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯃꯊꯦꯜ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯁꯤ ꯑꯌꯨꯛꯀꯤ ꯃꯊꯦꯜ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯦ ꯌꯥꯝ ꯍꯥꯎꯁꯨ ꯍꯥꯎꯗ꯭ꯔꯣꯃꯤ ꯐꯖꯅ ꯃꯩꯈꯨꯒ ꯋꯥ ꯋꯥ ꯀꯥꯔꯁꯦ ꯁꯥꯔꯤꯉꯩꯗ ꯑꯁ ꯁꯤꯟꯇꯛ ꯁꯤꯟꯇꯛ ꯍꯥꯎꯕꯅꯤ ꯌꯥꯝ ꯃꯁꯣꯔꯤꯒ ꯇꯧꯅ ꯂꯣꯟꯗꯣꯔꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕꯤꯁꯤꯒ ꯇꯧꯅ ꯁꯥꯏ ꯉꯁꯤꯁꯨ ꯐꯖꯅ ꯁꯥꯏ ꯅꯨꯡꯁꯤꯠ ꯃꯅꯤꯡꯗ ꯅꯨꯡꯁꯤꯠ ꯐꯦꯟ ꯊꯥꯔꯤ ꯃꯁꯛꯁꯦ ꯑꯉꯥꯡꯕ ꯉꯥꯛꯇꯅ ꯂꯣꯜꯂꯕꯅꯤꯅ ꯃꯆꯨꯁꯦ ꯑꯉꯥꯡꯕ ꯑꯇꯦꯛꯄꯅ ꯂꯣꯟꯕꯅꯦꯕ ꯑꯩꯈꯣꯏ ꯐꯛꯄꯥꯏ ꯄꯥꯝꯕꯤꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯍꯟꯗꯛ ꯅꯣꯡ ꯆꯨꯕꯗꯩ ꯐꯖꯔꯦ ꯐꯖꯅ ꯁꯤꯅꯦꯕ ꯍꯩꯅꯥꯁꯨꯅꯦ ꯆꯣꯡꯈꯠꯂꯛꯑꯦ ꯑꯩꯅ ꯈꯔ ꯃꯜꯂꯦ ꯍꯧꯖꯤꯛ ꯊꯥꯡꯅꯕ ꯑꯗꯣ ꯆꯥꯅꯕꯗꯣ ꯈꯔ ꯋꯥꯠꯂꯤ ꯀꯩꯅꯣ ꯇꯧꯔꯦꯕ
ꯐꯃꯨꯡꯗ ꯉꯁꯤꯁꯦ ꯁꯤꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯐꯃꯨꯡ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯋꯦ ꯈꯔ ꯑꯗꯨꯅ ꯆꯥꯛꯇꯣ ꯆꯥꯅꯈꯤꯔꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯆꯥꯛꯇꯣ ꯂꯣꯏꯁꯜꯂꯝꯃꯒ ꯐꯤꯁꯦ ꯁꯨꯗꯣꯛꯑꯒꯦ ꯍꯥꯏꯅ ꯐꯤ ꯁꯨꯕ ꯀꯥꯈꯠꯂꯛꯑꯦ ꯐꯤ ꯁꯨ ꯂꯣꯏꯗꯅ ꯁꯦ ꯐꯧꯔꯦ ꯈꯦꯔꯀꯤꯗ ꯑꯆꯟꯕꯉꯩ ꯃꯆꯥ ꯃꯁꯨꯉꯩ ꯂꯣꯏꯅ ꯈꯦꯔꯀꯤꯁꯦ ꯐꯧꯖꯜꯂꯦꯕ ꯁꯨꯃꯥꯡꯗ ꯊꯧꯔꯤ ꯌꯥꯝ ꯇꯤꯡꯉꯔꯣꯏꯒꯦ ꯍꯥꯏꯅ ꯋꯥꯔꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯔꯦ ꯉꯁꯤꯁꯦ ꯁꯤꯅ ꯕꯥꯐꯤꯗꯛꯀ ꯀꯔꯤ ꯀꯔꯥꯁꯤꯅ ꯃꯈꯥꯗ ꯑꯣꯏꯅ ꯊꯧꯔꯤ ꯇꯤꯡꯉꯒ ꯐꯧꯔꯒ ꯊꯧꯔꯤ ꯑꯇꯤꯡꯕ ꯂꯩꯕꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯏꯪꯊꯔꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯤꯁꯦ ꯐꯧꯔꯒ ꯆꯥꯛ ꯊꯤꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯨꯔꯒꯦ ꯄꯣꯠ ꯊꯨꯡꯉꯔꯦ ꯀꯔꯤ ꯄꯣꯠ ꯑꯣꯏꯗꯣꯏꯅꯣ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯁꯤ ꯍꯣꯔꯦꯟ ꯌꯦꯡꯗꯣꯏꯔꯥ ꯀꯣꯟꯅ ꯌꯦꯡꯗꯣꯏꯔꯥ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯁꯤꯁꯦ ꯍꯥꯡꯕꯒꯤ ꯍꯧꯖꯤꯛ ꯅꯝꯃꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯍꯥꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯞꯆꯔꯛꯀꯦ ꯀꯩ ꯅꯨꯃꯤꯠ ꯍꯥꯞꯄꯛꯇꯣꯏꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯥꯞꯄ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯞꯄꯛꯇꯣꯏ ꯃꯅꯨꯡꯗ ꯆꯪꯉꯧ ꯌꯥꯗꯦ ꯗꯦꯂꯤꯚꯔꯤ ꯕꯣꯏꯗꯣ ꯑꯗꯨꯅ ꯊꯣꯛꯑꯒ ꯑꯣꯏꯅ ꯃꯄꯥꯟꯗꯩ ꯊꯣꯛꯑꯒ ꯑꯣꯏꯅ ꯂꯧꯔꯨꯔꯦ ꯍꯧꯖꯤꯛꯁꯦ ꯆꯠꯂꯦ ꯂꯝꯕꯤꯗ ꯀꯩ ꯅꯨꯃꯤꯠꯇ ꯍꯥꯄꯛꯄ ꯉꯝꯗꯣꯏꯅꯣ ꯈꯪꯗꯦꯕ ꯑꯩꯁꯦ ꯉꯁꯤꯕꯨꯗꯤ ꯅꯝꯃꯦ ꯑꯗꯣ ꯁꯤ ꯍꯥꯡꯕ ꯅꯨꯃꯤꯠꯇ ꯉꯁꯤ ꯂꯧꯕꯒ ꯍꯥꯡꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯉꯁꯥꯏꯒꯤ ꯅꯣꯡ ꯆꯨꯕꯗꯨꯅ ꯏꯁꯤꯡꯁꯦ ꯍꯟꯊꯔꯛꯏꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒꯤ ꯎꯕ ꯊꯣꯡꯗꯣ ꯑꯩꯈꯣꯏꯁꯨ ꯃꯥ ꯂꯩꯔꯦ ꯃꯊꯛꯇ ꯎꯔꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯄꯣꯠ ꯑꯍꯨꯝꯈꯛ ꯑꯩꯅ ꯁꯣꯞꯁꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯁꯣꯞꯁꯤꯗꯣ ꯑꯗꯨꯗꯒꯤ ꯂꯧꯕꯅꯦ ꯁꯤꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩ ꯇꯧꯔꯒ ꯑꯗꯣ ꯄꯦꯄꯔ ꯀꯠꯁꯦ ꯁꯤꯅꯅꯦ ꯐ꯭ꯔꯨꯠ ꯀꯠꯇꯤꯡꯒꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯅꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡꯗꯅꯤ ꯌꯧꯔꯛꯏꯁꯦ ꯏꯆꯥ ꯅꯨꯄꯥꯅ ꯁꯤ ꯂꯣꯏꯅ ꯅꯣꯡꯃꯗ ꯁꯤ ꯅꯞꯅꯕꯀꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯉꯥꯡꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯝ ꯄꯥꯝꯖꯔꯦꯁꯤꯅ ꯆꯣꯞꯄꯤꯡ ꯕꯣꯔꯗ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯏ ꯐ꯭ꯔꯨꯠ ꯀꯠ ꯇꯧꯅꯕꯁꯦ ꯅꯥꯏꯐꯇꯨꯁꯨ ꯀꯗꯥꯏꯗ ꯃꯥꯡꯍꯟꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯅ ꯄꯨꯔꯛꯄꯒ ꯅꯝꯒꯦ ꯇꯧꯔꯒ ꯅꯝꯕꯒ ꯉꯝꯍꯧꯗ꯭ꯔꯦ ꯃꯥꯅ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯅ ꯅꯝꯕꯒ ꯉꯝꯍꯧꯗ꯭ꯔꯦ ꯑꯁꯤꯅ ꯀटिꯡ ꯇꯧꯔꯒ ꯁꯤꯗ ꯍꯥꯞꯅꯕꯅꯦꯕ ꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯕꯦꯅꯥꯅꯥ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯦ ꯅꯞꯁꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯏꯑꯕ ꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯇꯔꯃꯦꯂꯟꯁꯤꯒꯁꯨ ꯌꯥꯎꯔꯝꯃꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯁꯦ ꯁꯠꯇꯠ ꯈꯣꯠꯇꯠꯇꯅ ꯀꯛꯏꯉꯩꯗ ꯀꯠ ꯇꯧꯔꯤꯉꯩꯗꯅꯦ ꯅꯥꯟꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯃꯥꯅ ꯀꯠ ꯇꯧꯔ ꯄ꯭ꯂꯦꯠꯁꯤꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯕꯣꯔꯗ ꯆꯣꯞꯄꯤꯡ ꯕꯣꯔꯗꯁꯤꯒ ꯀꯠ ꯇꯧꯔꯒ ꯁꯦ ꯀꯦꯞꯁꯤꯀꯝ ꯂꯩꯔꯦ ꯕꯦꯅꯥꯅꯥ ꯂꯩꯔꯦ ꯁꯤꯅ ꯋꯥꯇꯔꯃꯦꯂꯟꯁꯤꯅ ꯀꯩꯅꯣ ꯍꯩꯅꯤꯡꯖꯣꯝꯗꯣ ꯁ꯭ꯇꯥꯔ ꯐ꯭ꯔꯨꯠꯇꯣ ꯑꯗꯣ ꯂꯩꯔꯦ ꯑꯗꯒꯤ ꯑꯦꯄꯜ ꯑꯃꯒ ꯌꯥꯝ ꯇꯥꯡꯗꯕꯅꯤ ꯁꯦ ꯄ꯭ꯔꯥꯏꯁꯀꯗꯣ ꯃꯥꯅ ꯂꯧꯊꯣꯛꯄꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯒꯤ ꯑꯁꯤꯅ ꯁꯤ ꯑꯗꯨꯝ ꯎꯕꯗ ꯈꯪꯉꯝꯃꯅꯤ ꯁꯣꯞ ꯄꯝ ꯗꯤꯁꯄꯦꯟꯁꯔ ꯀꯩꯅꯣꯒꯤꯅꯦꯕ ꯆꯥꯛꯈꯨꯝꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯐꯦꯡꯅꯕ ꯊꯝꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯊꯝꯕꯗꯣ ꯃꯍꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯣꯟ ꯐꯦꯡꯅꯕꯒꯤ ꯁ꯭क्रꯕꯇꯣ ꯏꯁꯤꯡꯗꯣ ꯁꯨꯝꯗꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯍꯤꯗꯣ ꯑꯣꯔꯣ ꯇꯥꯅ ꯑꯗꯨꯝ ꯈꯇꯪ ꯑꯣꯏꯁꯨ ꯂꯩꯍꯧꯅꯤꯅ ꯃꯍꯤꯗꯣ ꯆꯦꯟꯊꯔꯛꯏꯑꯕ ꯑꯗꯨꯅ ꯕꯦꯁꯤꯟꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯣꯠꯊꯩꯑꯕ ꯑꯗꯨꯅ ꯑꯁꯤꯁꯦ ꯀꯨꯏꯔꯦ ꯑꯩꯅ ꯂꯩꯅꯤꯡꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯖꯥꯃꯇꯥ ꯆꯥꯅ ꯐꯪꯉꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯇꯧꯔꯒ ꯂꯧꯕꯅꯤ ꯑꯁꯤ ꯁ꯭क्रꯕ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯀ꯭ꯋꯤꯠꯇꯨꯅ ꯗꯤꯁꯋꯥꯁ ꯂꯤꯀ꯭ꯋꯤꯠꯇꯨꯅ ꯁꯤꯗ ꯍꯥꯞꯄꯤꯔꯅꯦꯕ ꯁꯤꯗ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯁꯤ ꯑꯩ ꯂꯧꯊꯣꯔꯛꯑꯒꯦꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯁꯤꯗ ꯁ꯭क्रꯕ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯁ꯭क्रꯕ ꯑꯃ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁ ꯇꯧꯗꯣꯏꯅꯦꯕ ꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯂꯤꯀ꯭ꯋꯤꯠꯇꯣ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯂꯤꯀ꯭ꯋꯤꯠꯇꯣ ꯊꯣꯛꯂꯛꯑꯒ ꯃꯥꯏ ꯁ꯭ꯄꯣꯟꯖꯁꯤꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁ ꯇꯧꯔꯅꯤ ꯂꯤꯀ꯭ꯋꯤꯠꯇꯣ ꯊꯣꯛꯂꯛꯑꯅꯤ ꯑꯗꯣ ꯃꯥꯏ ꯀꯩꯅꯣ ꯁ꯭ꯄꯣꯟꯖꯁꯤꯒ ꯑꯗꯨꯝ ꯅꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯀꯣꯟꯗꯣ ꯐꯦꯡꯕꯗꯣ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯃꯥꯒꯤꯁꯤꯒ ꯑꯗꯨꯝ ꯂꯩꯖꯔꯦꯅ ꯃꯥꯒꯤ ꯐꯦꯡꯅꯕꯒꯤ ꯁ꯭क्रꯕꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯔꯦ ꯑꯁꯤ ꯍꯥꯡꯉꯒ ꯁꯤꯅ ꯇꯥꯏꯈ꯭ꯔꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯂꯤꯀ꯭ꯋꯤꯠꯇꯣ ꯍꯥꯞꯇꯣꯏꯅꯦꯕ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯁꯤ ꯑꯃ ꯂꯩꯔꯦ ꯁꯤ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯒꯦ ꯃꯅꯨꯡꯗ ꯈꯨꯠ ꯑꯃꯅ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯔꯒ ꯈꯨꯠ ꯑꯃꯅ ꯇꯧꯕꯅꯤꯅ ꯁꯦ ꯄꯣꯠ ꯑꯅꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯖꯔ ꯑꯗꯒꯤ ꯊꯕꯤꯒꯗꯣ
ꯑꯩꯈꯣꯏ ꯅꯨꯗꯜꯁꯇꯒ ꯍꯥꯞꯇꯣꯏꯅ ꯁꯥꯡꯅ ꯇꯧꯅ ꯍꯥꯞꯄꯗꯣ ꯀꯣꯕꯤ ꯕꯟꯗꯥ ꯀꯣꯕꯤꯒꯗꯣ ꯁꯥꯡꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯥꯡꯅ ꯀꯛꯄꯗꯣ ꯁꯦꯞꯇꯣ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯔꯣꯏꯕꯗꯣ ꯌꯥꯗꯦꯗꯅꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯗꯣꯛ ꯀꯇꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯥꯡꯅ ꯇꯧꯅ ꯐꯖꯅ ꯅꯨꯗꯜꯁꯀꯤ ꯇꯥꯏꯞꯇ ꯑꯣꯏꯅꯕ ꯑꯗꯨꯗꯒꯤ ꯁꯦ ꯀꯇꯔꯁꯤꯅ ꯑꯃꯨꯛꯅ ꯗꯤꯖꯥꯏꯟ ꯈꯔ ꯊꯣꯛꯇꯣꯏꯅꯦꯕ ꯑꯁꯣꯝꯗꯁꯨ ꯑꯃ ꯂꯩ ꯁꯤꯗꯩ ꯁꯨꯃꯥꯏꯅ ꯇꯧꯅꯁꯨ ꯆꯠꯄꯒꯤ ꯁꯤꯅ ꯑꯥꯂꯨꯒꯤ ꯁ꯭ꯂꯥꯏꯁꯀ ꯇꯧꯔꯒ ꯗꯤꯖꯥꯏꯟ ꯑꯃ ꯍꯥꯏꯗꯤ ꯃꯀꯛ ꯋꯦꯞ ꯃꯆꯥ ꯅꯥꯏꯅꯒ ꯆꯠꯄꯤꯗꯣ ꯑꯥꯂꯨꯗ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯣꯏꯕꯤꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯃꯀꯨ ꯈꯣꯛꯄꯒꯤ ꯄꯤꯜ ꯇꯧꯕꯒꯤꯁꯨ ꯌꯥꯔꯅꯤ ꯁꯤꯅ ꯁꯤꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯌꯥꯝꯅ ꯌꯨꯁ ꯇꯧꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯏꯪꯂꯦꯟ ꯁꯅꯥꯒꯤꯁꯨ ꯆꯥꯔꯛꯄ ꯀꯥꯟꯗꯅꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡ ꯅꯨꯗꯜꯁꯁꯨ ꯄꯥꯝꯃꯤꯅꯀꯣ ꯅꯨꯗꯜꯁ ꯍꯧꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯑꯩꯈꯣꯏꯅꯅꯦ ꯚꯦꯖꯤꯇꯦꯕꯜ ꯀꯦꯔꯠꯀ ꯄꯣꯇꯦꯇꯣ ꯑꯗꯩꯗꯤ ꯀꯨꯀꯨꯝꯕꯔ ꯇꯧꯔꯒꯅꯦ ꯖꯦꯔꯨꯝꯒ ꯇꯧꯅ ꯍꯧꯕꯤꯕꯁꯨ ꯌꯥꯏꯑꯕ ꯑꯉꯥꯡꯒꯤ ꯀꯠꯂꯦꯠ ꯍꯧꯕꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯅꯦ ꯍꯧꯕꯤꯕꯗ ꯚꯦꯖꯤꯇꯦꯕꯜꯗꯣ ꯀꯛꯄꯗꯣ ꯍꯥꯏꯗꯤ ꯊꯥꯡꯅ ꯀꯛꯄꯗꯣ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯡꯅ ꯀꯛꯄꯗꯣ ꯀꯨꯏꯅ ꯆꯪꯉꯤꯅꯀꯣ ꯁꯦꯞꯇꯣ ꯐꯖꯅ ꯄꯔꯐꯦꯛꯠꯂꯤ ꯁꯦꯞꯇꯣ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯁꯦꯅ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯗꯨꯝ ꯖꯔ ꯁꯨꯃꯥꯏꯅ ꯆꯤꯡꯊꯕꯤꯔꯒꯅꯦ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨꯅ ꯁꯤꯃꯒ ꯂꯧꯔꯦ ꯄꯣꯠ ꯑꯍꯨꯝꯁꯦ ꯂꯧꯔꯤꯅꯦ ꯑꯩꯅ ꯃꯥꯒꯤ ꯄꯣꯠꯁꯤꯡꯁꯦ ꯂꯧꯕꯒꯤ ꯂꯤꯡꯛꯇꯤ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ. Later that same evening. ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯖꯦꯔꯨꯝ ꯊꯣꯡꯉꯦ ꯂꯥꯏꯞ ꯊꯥꯅ ꯊꯣꯡꯕ ꯖꯦꯔꯨꯝꯅꯦ ꯑꯗꯣ ꯍꯥꯎꯔꯝꯗꯣꯏꯔꯥ ꯍꯥꯎꯔꯝꯃꯣꯏꯗꯣꯏꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯖꯦꯔꯨꯝ ꯊꯣꯡꯕꯁꯤꯒ ꯑꯣꯏꯅ ꯂꯣꯏꯁꯜꯂꯦ ꯇꯣꯃꯦꯇꯣꯁꯨ ꯌꯥꯎꯗꯕ ꯖꯦꯔꯨꯝ ꯊꯣꯡꯕꯅꯦ ꯉꯁꯤꯒꯤꯁꯦ ꯑꯗꯒꯤ ꯁꯦꯅ ꯍꯌꯦꯡ 15 ꯑꯥꯒꯁꯀꯤ ꯏꯂꯤꯁꯥꯗꯣ ꯍꯧꯖꯤꯛ ꯂꯥꯏꯞ ꯊꯥꯅ ꯇꯥꯎꯊꯣꯛꯄ ꯏꯂꯤꯁꯥꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯑꯃ ꯆꯥꯛ ꯍꯧꯖꯤꯛ ꯄꯤꯖꯕꯤꯔꯅꯤ ꯉꯥ ꯆꯥꯁꯤ ꯂꯥꯎ ꯉꯥ ꯍꯥꯏ ꯉꯥ ꯐꯝꯃꯨ ꯐꯖꯅ ꯐꯝꯃꯨ Loire siga loi Tharaga dong thawmandiya. Mai pe mangam laki ni ma phong gari chingbaga. Ba hao bro hinjang du bo cha ba ja bro. Tomato ka ambo jaw da bini. Tomato jaw da bini aba. Sanam do thak tare da. Dada. Mama do in her hao. Ngasina jalan tahu ay suki ba tawag talaga. Sumasabu. Sa sida jam na ni. Ako sa mo, sila Ano pa mo ba? Ya, sila. Ini pin lam thami gay. Hangi lam thami gay. Ma still gi khujai du ma khan ha pa ma bani pa pani. Hangi sila hungi do. Masuk cari. Maru juni. Sẽ lấy đi ngà. Sao rồi, ngà sao rồi, cái sẽ tôi nọ. Nang cái gì có water lấy tôi bốc trong cái gì? Amadura. Amadu di janing dia. Amadu ni mani. Itu sungai dia ba. Lama masa na lo. Tengah se. Man sa ami ba. Kasi mamay luksala. Se. Tulay maturo to. Se. Di na di siya doon. Dinom natin papan maingan. Mama mo sa asir. Maru jaw dre mama naman yung raban.
마수는 아시 제나오더래 수마 เอาคนพี่น้องมาย่างกิน 너무야 กินมาต้องมันเท่าทำจันหรอไอ้กำนันนับแก่ๆแก 자그 된다 하비디 이제 된다는 건 되는 Tungtang na pinitsak, hindi nang tungtang kung kaya. พ่อยพ่อย Yung pinitsak, hindi mo siya Nói lúc sau đó cho ở cuối ngón cho mà không được à? 손대는 뭐 이런 거 Có một kia sẽ làm được. Nhưng mà hỏi là người ta không muốn đấy là không ống là lấy lên rất là con trai rồi 파자나 파무네 파자나 파무 Yung traffic eh. 파자나 파무 Kaya yung tang, dala yung tang, ay pinam mo yan. Kaya yung ilong. Kaya ko ay photo ka na, tili yung mga kit. Gini dulu. 아이는 너무 고도야 이거 바리스타 있는데 그래도 hãy na ra nè không tôi là học hơi ngu rồi nè chứ áo tôi dừng vô ổng mà đi vài 여기 너는 그 많이 có có khai mà tôi ngao tôi nói nó tao gì nhỉ 산바에 나서 사칼라트레 이기노 홍데 그건 목사 브로 세 소로랑 브로 동자이지 à 소로랑 브로 아버지 동자이지 có ăn rồi 이제는 아이나가 anh nhưng cái có phải rồi đừng ngao nó Mấy cái chả bị rồi, chả bị rồi. sai gì Chả bị rồi. 아버지 뭐 얌싸이지 여기 미나고 해나도 동자는 đúng nó rồi 마 짜닝그라 디 마카타 비자라 이라 베리타 오라 kuning에도 원래 바로 따더라 쥐야로 싸마 돼 하이네 미나 Chiên chuồng tới nó mang xịt 눈빈 둠바도 두가리 바이나 미나 하이네 kuliano 싸마 되나 손을 나지 띠바지 하이고 쥐야 kuliano 짜리 나지 띠암 하이 수록다가 딴스터 위 아니 내가 한다니 말들이 짱이 지방아 그래 우리네 아도 뭐 사방강이야 근데 그보다는 생자방하는데 무슨 좀 시리가 이신앙이 비세라 ngang rồi ngang cả rồi 하이엔디야 건드려 갈게다 얘는 그다 자가니 ông tin mà bố bố là phụ dân luôn sẽ có phụ luôn là ya làm cái này gì là 위에 톱봐 một vài cái gặp với Cái cái game trong này, cái lúc mà game nó cũng lại đọc cái game nó phải mới mga kusan mo rin. Lumat kambri ka pa mata tulang kalumo. Suray bari kalumo. Sabi la ko boy kanya ra kambri ya pa kambarang ko lang boy. Mungkin kami yang bin sama jadi. Kok kita pam kayak itu. Jadi tu nomai bagi ke. 마음에 피도 자우리 봐 자우 들어봐 Ay, suko ko din. Yang chapchap. 다 들어 어제 잠깐 떠보니 Ado chapchap để nó 왜 비자 하오게 이게
나도 막 내일 과는 깎이는 말이야. Mà cũng cho nó máy mà tôi lại kể nè, mà cũng cho có gì nuôi người mà. Nè thì anh. 어머니 아니 이제 그래서 Nhưng nó xuống là lao đi gồm nhưng mà cái anh sẽ đây như thế. Nâng nữa mà Jadi đây masalah đây. ganito dito. Maraming video dito pang nalasi. Ay, tsara yung na to. Sige, bye-bye. Thanks for watching. Subscribe for more videos.